अहन बते हमने मरुइबा अपडेट खरा है खोंबा न्यूज़ तगी लुखचरे के गमनो 5 विलेज ग्राउंड नोंमई यानदुन फुटबॉल मैच साना बदे यावबो मियोय मंगा पुलिस ना फगतख्रे कांगपोकपी डिस्ट्रिक्ट की जी सपरमाइना पुलिस स्टेशन की मनुंग सन बसाइटु सब डिवीजन की के गमनो 5 विलेज ग्राउंड कैमोफ्लेक्स सेट लगा नोंमई यानदुन फुटबॉल मैच साना बगी वीडियो अमा सोशल मीडिया प्लेटफॉर्म दा वायरल ओइरख्रबा मतुंग फुटबॉल मैच अदुदा यावबो मियोय मंगा पुलिस ना फगत पंगमख्रे हाइरी पुलिस ना फारबा मियोय सिंग अदुदी मांगटिनलैंड किपगेन बाइमांग सही कुंतरु मांगटिंगटिंग किपगेन सही कुनगमरी साइथेंगमांग किपगेन सही कुनिपान लुमिनसन किपगेन सही कुनमाथोय अमदी लुखोगिन किपगेन सही कुनमरी कवी हाइरी अदुगा मथंगी अपडेट असना कंगलै पाक्की अपुन बखोलाउदगी लुखचरके ngasi hwjik hairok part 2 da litan makhongdagi Manipuri force na khulngakpa mari fakhre haina kanglai pak apun ba kholau news na Official Singa Governor Gawari Sanakre Manipuri Governor Ajoy Kumar Balana ngasi Ras Bhavan da tongan makok thongba Official Singa unaduna state asigi lusilagliba administration amasung security ga mari lenaba sing khanana kre RIMS ki director Professor G Chunul Kumar Sharma na Governor ga ngasi Ras Bhavan da unaduna RIMS ta thengnariba administrative ki khudongcha da basingi matangda khanaduna RIMS ta chobo ahongba ma lakna wari sanakre Governor Gawari Sanabadu da Professor G Chunul Kumar na Governor da Hwjik RIMS ta tongan ba pressure sing na maram oiraga institution asigi mathak Thabak thoram da ayet apan piri hana phongdoki tungda governor na mahaki maikai dagi paikhat pa yaba thabak sing paikhatuna miyamgi yaifana ba hotna gani hana thajaba piki hairi tungda outgoing inspector general IG of MN sector CRPF Dr. Dipul Kumar amasung nauna designated IG Rajendra Das anina Governor Joy Kumar Balaga unaduna state asigi security ki matangda wari sanaki hairi wari sanabadu da officer ani asina Governor da Manipur Da Hwjik CRPF personnel sing deploy tawduna state asigi law and order ngakna bagi lawriba thodang singi matangda pau sugaina tamki hairi leiba asida Oirakliba rajniti ki chorang na basida KKL na wafam kaya thamlagli ngasi maglaiba asida honglagliba rajniti lengaklon amadi khunai asida hingliba punsi mahing amadi Marel sida kanglaipa kanbaluf KKL na state government amadi central lengak ta wafam kaya thamladuna Manipur thugaina basilakpa khudima kanglaipa kanbaluf na leibak miyam ga loina na thengnagani lamdam asida khundariba kangluf furup amata na ngasigi Manipur gi apunba gi thugaina basin basugya yaroi chahi lising kaya gi puari da yumpham semduna hinglakhiba ngasigi lamdam asigi khunai masagi oijaba thiba ngarang da lamdam asida khunda silakhiba hofam satfam khangdaba kangluf kharana sayon ngayon na basiliba Thaurang KKL na sugya yabang amloy lamdam asigi chayan na ba mabuk jail sing da ba miyam gi miut singi chorang na ba leibak ngaklon da center lengak na khudong chaba lawraga makhoi gi oijaba thiba thawong na lamdam asibu mache tanaba kaidawnung da siloi dabani lamdam asida ningsing bathok tringai de khunda leita duna lekliba homin kaminarakliba furuf kaya da masagi furuf khanjana ba Constitution na piriba schedule draft status Maitei furuf ta supibi duna musilaklaba mitei singbu kanjana ba India lengang na sinbi gadabani haidi Kuki MLA taragi mathakta speaker Saitya Bardana legal action amata laukhatriba karigino CM Biren Fam thadok pa yaroi haiduna masing yamlaba miyam na laifam kunau da wakat mifam chathakre Taragani thoi suba Manipur Legislative Assembly gi tare suba mifam phamba hogadaba nongma walingai February 8 da Chief Minister resign tawbagi chorol Manipur Governor da pisin bada Governor na ayaba pikhibaga loina na hojik caretaker CM oina leiriba nongthumam birenbu Chief Minister fam thadok pa yaroi haiduna ngasi masing yamlaba miyam na hingang kendra gi manung channa laifam khunau makha laikai da leiba SDC ground da wakat mifam chathakre laifam khunau apunma maira lof na sinduna chathaki ba wakat mifam adu da saru yakhibe elangbam subita na phongdokhibada Manipur da hokiba 2023 gi May 3 dagi hauna Kuki narco terrorist singna Oirakliba lana si warusin ama Puraktriba fawba Chief Minister and Biren Fam thadok pa yaroi Manipur dagi separate administration taliba Kuki MLA taragi mathakta ngasi fawba Manipur gi speaker Saitya Bardana legal action amat chalokhatriba karigino hairaduna lana sina maram oiduna pikliba angang yauna chamjaramba micham miyam kaya ama minung silaitan hatok pikhiba amadi Miyoi kaya amana mayum makai thadok tuna lanjena duna relief camp sing da changda fam lauduna leiringai Chairak asida lengak pairiba singi marakta politics game sana duna Chief Minister gi fam muna duna leiba haibasi yamna ikai ningai ni haiki magna makha tana phongdokhibada Chief Minister gi fam muna duna leibagi mahuta ruling amadi opposition party anima amato oina punsen duna Manipur da tholiba irang ase thuba matamda loisin biu India lenga na pikhraba Manipur state asida divide and rule policy sanariba se khudakta lepiu loina lamdam asida leminariba ekhoi masel gi marakta amaga hunaduna leibagi mahuta amato oina punsen duna amadi tathok tasin tawmina duna athuba matamda thokliba irang ase loisin na bhona minasi haina phongdokhi
ngasi haingang kendragi masing yamlaba ima saklabi nupi singna saruk yaduna chathakhiba wakat mifam aduda Manipur gi Chief Minister fam thadokpa yaroi khungak phafa yaroi Bharat lengang na pikhraba state Manipur divide and rule policy sanaba yaningde aikhoi santi pami Manipur gi saktam kaiba yaroi haina thaba play card sing season nakhibaga loinana kholau kaya so amatoina lawminakhi